State asida adong balengak lakpatagi Imphal-da Kuki micham sing laktuna layengba amadi flight tongba da Meitei singi maikaidagi makhal amadagi ayat apan pi khidrabasu Meitei singi lam oiriba Imphal East-ki Dolaithabi da Meitei sing sangduna khundaba yaroi hana Kuki singna khongjang sangshinba hokrai. Kuki NP cycle na sinduna Imphal East-ki Dolaithabi ga tainaba mafamda sathakiba rally adu ngase ayuk pung 12 makairum taw matamdagi hawkhibane rally adu satringai mamangda cycle maikei da leba Kuki khulgi miyam sing adu satang area da punki miyam adu utong lok amadi satangi area da leba VSF ki camp ta pulaba matungda miyam gi khongcha do chatkhibane khongcha do da maikei ani gi marakta yanaba puraktra fawa Meitei sing amuk hana khundaba yaroi buffer zone respect taw haiba kholaw kyasu lawki panbya Chief Minister Yumnam Khemsan gi Meitei dagi status da thokliba chai ahum helaba Meitei amadi Kuki irang ase hauzik loisilakle sing sathok changsin fawa haunaduna mag masa fawa mafum kya da chatpa haure loinana Imphal da Kuki sing lakpada kanana su athingba pidre haiba wafam sing fongdokhiba leiribane adu Chief Minister na hariba wafam masida Meitei miyam gi maikei dagi tongan tongan wafam kya fongdoktuna leinaringai cherakta ngasi Kuki singna Meitei changba yaroi habigi khongjang asi nauna lakhibane.